Mamang chahigi May ahumtage hourakkhiba Irang Asigi Hek Mamang Phaobada Leiba Pmgsy gi Senpham sing Loina Pikhre haina RDNPR gi Minister Yumnam Khemchand House thamkhre wafam asing ngasigi Assembly mifamda demand number 20 Community and Rural Development ki matang pukalakpa demands for grant ki khananainabada Minister Yumnam Khemchand House thamkhibani Department asigi demand asi Treasury Vance ki maikaitigi pass tawnaba move tawrokpada opposition MLA thokchom location na policy cut motion pukalakhe Policy cut motion adugi sangdok warol pibaga loinena cut motion adu handoknaba warol House thamnatuna Minister Yumnam Khemchand hai Pmgsy gi makhada PIO State Quality Monitoring SQM amadi NQM haina layer ahum thokna khaidoktuna yengsinbagi thabak chathare Komja English ingani shupna kunithoi kulhumdoi gi oina historic oib maungda khwaidagi sangna kilometer lising amaga chahum kuntraga mapan 10 mapan ahum rom semkhe Hauzik lamdam asida thokliba Irang asin lakchugai mamangda mahak masamak chayol khudingi thangja amadi nomaijing numita hakthengna chatuna yengsinbagi thabak chathakhe yamna nungaitaba amana Irang asigi manungda lupa crore humfu apigani humfu tara rongi lambi sembada sizinaba machinery sing mai thadokhe Hauzik paikhatliba thabak singi oina pigadaba Senpham sing leide Finance Department da lupa crore chamaga humfu mathoi laktuna leide amaromda Churachandpur dasu lamdam adongge miyoi amada EE in charge piduna thabak suba hokre Chief Engineer nasu thabak hore haibagi pausu pirakle nakal amaromda PMGSY gi work program sembagi matangda department sembang ngamdabasu lei PMGSY gi makhada lambi ama sembada lambi adugi mayada school college leigadabani haibu wafom guideline de yawre Komja English ingani shubna kulhumdoi kunmari ki oina kilometer 2.9 sinogi lambi semnaba sanction torokpada ahanba phase ki oina kilometer 9.2 mari rom semba loide kilometer 4.10 tarok long wade Hauzik quality leiba lambi ama sembada manual da sudare haina Minister Yumnam Khemchand House thamki Any program semakanda engineer singna haujikti manual ki thabak se Loin to was Shimi bene Simiba, say Manga or Tara, Taliban Zanabana, Mijingi Tabakse, Masisha Tanavata Wiro, Kayuma taste that I am Gawati and the case Hamsalu Bagando, I am from Michin, Winching, Quaisted Katanga, I am Udasha, the Handaki program, no wish that a correct estimate Kara Uzare, Masising Se, Nashagi, Kari Hatarana, Handaki D, when estimate Sabakanda, Monumental Tobodo, Handaki Toboda Todi Araga. State we are not machine chingbai thabakse masi bangtang pangthok baya gadra yargadi pangthok waido honorable speaker thlo honorable minister ge ipung singjari aduga program semakpa matamda honorable ML humpu jinjiga khusaminaraga elected members sing khusaminaraga hare thariba division singjigi district ki division E sing SO sing A sing survey sing plap phaminaraga ne Tauraga di koi mun lamsam da hatta chalu ni tebala saraga sagi yong kan hek drain wala magumba digi retin wala mugumba labi pa he pituk na tei charan do yam thengna bese masi kona na ba through koi gi PWD da haraga for example onaba members ni chithim thabiraga asagi program da smai semaji ga na koi man E kai phamin ta ba dugum na PMGSY gi sisu yarga di tawbibe yabra yarga di tawbiu haidna ai thamjari 2023-22-23 we Irang rating gi Mamang Phaobada masi we PMGSY gi kanu da history da khwaidagi hena asang lambi suba chahi oi 1339.93 km thabulution gi haijadare even ai samaksu every Saturday Sunday si Irang rating idu da singi jaga sing chatna Churachandpur gi senapati gi loi chatlaga da ai injagi Fajana improvement like Hajatare, then very unfortunately, Irang Silak Badagi, Churachandpur Senapati, Maiga Isida, more than 70 crore a Henbagi vehicle, ID last half of the Sinaba, a social mission Mayamdu, Shaki Bagi, Quinasu, compensation Tibasum, the Badugin White, was Tum Lehovi, the Loina honorable Nangivasi, we get liability amount for completion of work and high. 2023 gi Irang thoppa numit me gi tang ahum dugi mamang da hek logiba thabak kai completion ogibagi payment oi bijagre then why ongoing work da lotion de thabak da huji thak suriba gumbada payment adum piga do lei the high say already we
फाइनेंस डिपार्टमेंट 161 crore lakh legre adu athu matam da thadok birani aduna work si dum khoi irang litaba jaga da progress adum leina chali ai basi mai thamjage do loina na chorachanpur da su khoi lamdam dugi isina omak I insas hapa kanda tabak suba yabage atmosphere ma sillaga jik tabak suba haunaba aduma siljagre dunga si aina ko si inyara hanguma tam dadi chorachanpur su tabak suba haure aina hai